Ahanbada maru oiba pau Lokaina Myanmar changsilakpa mitop sing maramdamda thindokpa lepkadabani haina International Committee of Jurists IGC na phongdorakliba se Manipur gi hausik oiriba fibam marik chumna khangdabadagini haina Chief Minister Nauthama Birena phongdokre Haugalakliba naha singda mareba nungsibagi ithal piba ngamgadaba isai lila amade cinema na chingba kaya puthokpagi matam oiri haina Rajya Sabha gi member Ningthau Sana Jawbal examina phongdorakle Union Home Minister Amit Sahana ngaihak ki oiba wafam phongdokpa sina Manipur da thokliba irang ase lumna longde haibadu mayek sengna takle haina kokomina phongdorakle Manipur amasung Myanmar ani ki lona bangam khaida leiba taret turel mapanda sakhangdaba khutlai paiba singna khutthokna bada kene bigi kadar amasire kaya amana asok apanangle hari amani Mizoram da changsafam loduna leiriba Myanmar gi refugees sing biometric data lonaba biometric enrollment portal sem sabaludi haina Mizoram gi Chief Minister Laldu Homana phongdorakle